Hello guys, ngasi jam akan ini April 7, 2019. Manipuri feature film Laman nama hari film masih Chandigarh da ngasi screen tawdori under the direction of Aribam. Film masih yang fazai ini sutai ado ngasi Chandigarh da screening tawdori adu duna yang besar yang khaleba adu duna si posi mem experience to winner si adu duga kanana laman tolino karamba laman no laman je kanan singturi habdo ai ju ngasi sacharaga simari yenga khangna wala jarage the mem experience asi get along to view, so let's enjoy. Toda hozik simayang ba satlaga asida position pick up lay moi yemina sa ba moi chu pick up to rage du simali man to ge horen kada review zu torke duruga lo khaminars hello mai kai orke ha ai petrol mang nahi le ri ha Right na bus. Oh, phải thang. Phải thang đâu. Lại. Rồi xem mà cái phim điều đấy. Cáp tôi chỉ Chandigarh cái có sector 23 đó lấy ba. Bal ba này bên phim đó. À rồi, chỉ có detail em để cáp tôi cái này. Làm sang cái gì có. Nghe. Nhưng chăm là cái gì nó không đẹp. Sima yang bam yau dia ore ado sangai hitam na kamain mi di kya bu de kai don tike ka pham je nang sang ro ba ha ha la ki la me do kan so na sang de ma le kami jam nak ini sebab film asigi producer amusung co-producer dagi film asigi matang da waram kitang taminasi kegi Manipuri feature film Laman ama haibase masigi producer na kegi Dr. Arjun Rajeshwar Sharma ai ka chama Devi na co-producer ba dua director na Aribam Sharma film se masi yamna koina heta phajarani aduni arani na adugi wakhalon da puthok jabadi na chadi tawbada wo hujiki matam seida kano khogi inkhalaiba angang sing sida jinjak phatawa amma masugma mayam mama mingwena pandra su khambirani ko phataba jinjak chabadagi mangtharakpa society sida di samaj sida awaba chething pirakpa life da singma mayam sidagi khajitang oirabasu kaya haini khara kokpa ngamdaba pura khogi phutatpa ngamdaba su khara bhawadi kanagada haibe wakhalonda puthokjabani filamse thokpa yawo moja kedaw hozik te mi khara singkhale ana mi ya meram hozik mi khara langna
adun ado movie sigi matang da kajitang haijage sin khara da angang singi oina di parental guidance yaw sin khara yawi amka hena violent over sin yawi adubu ngang sa ta salu ai se jadi aduga good news naman na ngasi film si 10 nominations pangyan na ngasi state ki film awards ki no paduda mujikta ai movie si bisami ba naman si directors na phone to ga hire kani sima interval are ini mangam interval lang ini pauda sima ade yang pati ay tar aduga cinematography di yang tar jadi unique way ana sima ito way cinematography yang pati ay tar ako mali ko di yang inerse juga baru makata bari video di meron ng order mahal sima lore Semasi yamna no unexpected oiraga yamna reality oiba hauji Manipur da tawriba adigi drug addicts gi maramda adigi nahasing mangakpa adigi mafia torju mayam sigi yamna yam phajaba mongda adi atopa bagi commercial way da ko commercial gi film ga manada ba yamna tongan ba reality oiba kanu paina amadi uye almost out of 10 adum pi ba movie je kamain tawe habtang 10 tak nam ta movie kamain tawe Yam nungai nungai ba ado karigumba si movie je rating tong matam da tara bo munung de ko kyam nungai ge se kyam ko pini ko yene ai yo ina din no 9 hoi oh ai so 9 adung hai biro 9 adum phaje 9 ngak tane ba fai nungai akoi Manipur da tawriba khoi arangba ka yatare ko jagoi sei mak tinataba loga dokumate akoi da message piba khalak piba na haron singda adum ba film ni hainingi okay aduga stage da akoi sei ga yawra iba sei du yam sima sigi sin kudima ka kula yam sana ba sei du phaje sei yam phajang tin phaja ga sei du na sei du ayam ba piningi sei du yam phaja ga ko adai sima gi wari tang star sing da haraga akoi main role lawriba akoi kaino sidi actress sidi ko tang nauge tawba tang matang khara yaw hai tare yam phajak okay 10 out of 10 da 9.5 ko modi pini okay ai hange tawne tawna hange tawna lai do khare cinema se ai wa kan da yam na phoi ki anova mahau ma koi Manipuri film industry da ko anova mahau ma pi na khalle habdi hanagi thokriba koi nu jo yengai ba koi gi film yam ka tang different oi ba tare ne tang different oi ba dumba akoi gi aduma ma oi aduga ai wa kan da koi gi Manipur da lai ba mayam se ma se koi film si soidana yenginge param de jam tonga le ba tang tongan ba tare ne ko ka tang si moina piningi ba message jo yam phajaba aduna mayam na yengaga ade ma si message jo loction binana ba tare adu ek tori mayam loina phajai koi gi nauna anobo male ko heron ji ko adu yamna phajana taw yam confidence laina yamna mong ta na tawe awai ta tamona sai ko marak ta tang ha katang oi ba gi rule du gai tare ko adu mong katang lai rating se hoi 9 gumba out of 10 9 ngasi gi sima se kai phauge review macham tang to biro ne ngasi sima se yam top ma hau ma phangi adu yam phajai atopa Manipuri film singdagi sina anoba ama oi aduga si film je na rating to ta gari out of 10 kyam ko pining 10 ni manung da 9 ba okay thank you ai di matak na kari polo ko do ino ko yam na thong yam khangan da do yam yam nungai yam top adu ko form ne na ado yam ba film di rating ja ko na out of 10 yam in between Manipur farm ke manung da hire ga di 10 adu bidu kya bai ming ma ai Siddharth Sharma amba du ngasi gi film Laman ama je akoina si Chandigarh da ka pa je akoi sida film ji yengwa da kari phaubi ge film ji matana kitang share tau
Film se almost it's totally different from atopa film sing Manipur hu jabo history da puthokpa film sing hai tar ye pura tongan ba makhan ma oi yam thina tongale adi akhoina mamang da tori ba same character same akhoina uba mitta adum uba na like common oi ba actor mayam na man tori ba acting da sum adu sum lak bani ba wai story duna different sigina ano uba actor ano uba keno mayam crew oiro amo oiro then lightning effect then story lineup mayam se pura different yamna koi si film ji rating ji 10 da kya rating se ai di am film critics sunate as a viewer icham na ai gi mota sum hai tare ko 10.9 phok dum pi ba ai na khalle yamai ming am ta na ai gi ming khayam chinglen sana do ngasi Chandigarh da khoi gi laman nama film si film ji ka pa ja film ji yeng matam da kari phaubi ge natraga film ji matang da kai haining ge do yamai kitang share do tasing haraga di film asida utliba si hoi film asi hojik matonggi yamna enjoyment oiba amadi haidi nahasingna pamba film di oiraroi maramdi masida uli haidi documentary type to film ne na khanjai ahana haidi samaj asida hojik oiriba drug abuse oiba myam sida piwa yaba message ne haina ihana khanjai aduga lamana ma haina tholiba sida ahangna haki oiba one way da ihana khanjaba da hojik matamda kainoma phattaba thabak na dum tawduna da laklabani mani haidi Manipur khatai wanate akoi lamdam asida phattaba thabak asina tawraga asumba saklaga haidi paisa paiba chinjau paiba daidi kainoma taw matamda phattaba thabak sing asina hekta mangjin tharaga adum aphababu kaino tawhallaga haidi khongoi mi nabagumba haiba tare haidi aphabajibu namhatlaga phattaba jingina dum achumba saklaga dum chappa lamdam gum adugi ta leirama adugumba pot ase akoina sumthoke khanba matamda tawriba phat afataba thaba ado yaushin ragadi akoi chumthokpa ngamoi haibado adugi message adu pi haina khanje seng si film ja khoi rating da khoi out of 10 gi manung da yamba oidi yami mota kya 8 9 saida sum pininge thank you yamba una jaw yam noi je simaji gi maram da akoina simaji yeng jam matam da aham da Manipur film ma je khoi gi ka hatare sum mayam dai khwai tungan ba film ma oi aduga khoi gi akoina hawbadaina loibak se khoi gi makha kari tar kadawno je khoi film je khande aduki matik nungai gre nungai ba haiba ti khoi gi ka hatare film je every film nungai adu tar je sigi film je kari tholak to no haibu kem khangdamna loirak pok se dum interesting leraga yamna nungai na yengre film je akoina rating da te khoi 10 gi manung da out of 10 gi manung da yamba kya piningi yambai mota ko 10 gi manung da out of 9 pijaraga ama je direct full pijaba thank you yamba una jaw yam nungai je songi ming hanam da habi ai ming ningomba ado ngasi khoi Chandigarh ka pe film khoi laman ama ja si yengu matam da kari phaubi ba natra film ji matang da kari haining ba do kitang share do film je sengna haibada yam phaje film je haupadagi direction dai kai dai loimak yam tim phajare hai dai message yam piba horpada suspense da dum yengning halaga ko loibok yengning halaga thammaga message yam phajaba am piraga loisan gi hai dai message da samna aina khanjabagi wakhanda ko nupi amna tawbu ngambagi mai shakti je film ji na phajana ule sumain thamjani aduga ngasi sima je khoina rating da haitare sum songi mota 10 gi manung da kya gadi bini ai di 10 adum bitok jani thank you songu na jaw noi je film yeng rai aduga film phajai unique way my style cinematography adum yai habidi atop to ti sampi aduga phajai aduga ai rating pi hai tar gadi out of 10 ai 9 pine. I really like the style of the movie.